Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Security force na thibu humbagi thabak sathabada tongan ba lalaulup singi mioi ahum phare. Organic amasung natural farming gi lamda singthaningai oba thabak tawbagi damak Manipurdagi lawmi ani ikai khumnabu ulakre amasung Pradhan Mantri Narendra Modi ga Canada gi Pradhan Mantri Mark Carney ga ngasi nai Delhi da awangba thaki mifam pangthoklagani. Security force na tongan ba mafam singda thibu humbagi thabak sathabada tongan ba lalolup singi mioi ahum phare. Manipur police ki paun hai Imphal Zilla gi Lamlai police station gi manung chanba phangnung awang lekai degi pripak ki hakchin ba mioi ni haiba ama ngarang fare. Thoubal Zilla gi Yaripok lamkhai degi KYKL gi kadar amasu haukiba thangjanui ta phaki. Pawsna makata na hai security force na Imphal West Zilla gi wangoi khaidem lekai degi Pripak Pro gi mioi ama haukiba thangjan mita khulaiga kona na fakhe mioi asidagi magazine yawba 9mm pistol ama kapa yariba nongmai maru mari phagat lei marga sida sahi gi February 18 da Imphal West Zilla gi Pasoi area dagi huran khiba Honda Activa ama mayang Imphal area dagi ngarang phangba ngamkhre hairi Organic amasung natural farming gi lamda singthaninga oba thabak tawbagi damak Manipur dagi lawmi ani National Center for Organic and Natural Farming Ghaziabad na manapi dun ikai khumnab ulakre lawmi ani adudi Bisnupur Jilla dagi Laishram Gokul Chandra amasung Kamjong Jilla dagi Napoleon Saijani Uttar Pradesh ki Ghaziabad ta mamang thada pangthokiba organic amasung natural farming gi oiba numinini ki jati thaki seminar kam exhibition da makoibu manapi dun ikai khumnab utke Rajigi lawu chingu bibaki mioi sing na luchingduna lawmi taret yauna mihut kangbu ama seminar aduda saruk yaki Rajigi Directorate of Trade, Commerce and Industries amasung Manipur Industrial Development Corporation Limited Manitkona punna shinduna Rajya thaki stakeholder consultation workshop ama ngasi Imphal gi Hotel Classic Grande da pangthokadauri workshop asi Rising and Accelerating MSME Performance ramp ki makha da pangthokadabani Kangleipak Students Association KSA na shinduna numit tarung ni sathagadaba taramari shuba Kanglei Mega Sports Festival ngasi Imphal gi mapal kangjaibungda hogdoklagani awon ba magi damak sana khona ba haiba wakhalonda pangthokadawriba Sports Festival asi hogdokpagi thoramda MLA Laurembam Rameshwar Mitai KSA gi President Seram Hemjit Maitai Yas ki Secretary Naurem Pravin na chingba mioi saruk yagani ngasi ahuba numitta 14 CSOs Kanglei Pak amasung Maniwood Club Manipur gi football match amasu sanagani haide All Manipur Working Journalists Union Amzu na shinduna taramanga shubba journalist sports meet ngasi dagi hogdoklagani ngasi yuk senglaba Kangla gi laipam lendagi maralogduna sports meet asi hogdokani thormasi hayeng dagi hogani haina tawramba du chandragrohan leibana maram oiduna ngasi dagi hauragani tabiriba pawasi Akaswani Imphal dagi ni Pradhan Mantri Narendra Modi ga Canada gi mahaki phammanaba Mark Carney ga ngasi nai Delhi gi Hyderabad House ta awangba thaki mifam pangthokani luchingbani na lebagani gi hauzik oiriba mari gi matang da kumna khanagani mifam aduda maroiba wafam sing lalol itik sel thadaba energy lawshingu shiksha research innovation na chingba lamsing gi matang da maroina mideng thamgani luchingbani na malem gi oiba amasung lebak ani gi chakot tharang gi wafam su khanagani Pradhan Mantri Narendra Modi amasung Pradhan Mantri Carney ngasi nungtil Bharat amasung Canada gi CSOs forum da saruk yagani haire Pradhan Mantri Narendra Modi na Tamil Nadu gi Madurai da lupa koti lising mari chamri henbagi chakut thaurangi project kharagi urep uyung tam khare kharana sanga khare Tormadu da Pradhan Mantri na hai project sing asina Tamil Nadu gi chakut thaurangi lambi da hen khumang yang shilagani Sri Modi na hai project sing asigi manungda Kumbakonam Yerkor amasung Vellore da Akaswani gi anoba FM relay transmitter ahum hangdokpa yauri masina lamdam gi oba thoram sing mafam adu apan belaitana tahanba fanglagani Pradhan Mantri na hai I'm pleased to inaugurate Akaswani's new FM relay transmitters in Kumbakonam, Yerkad and Vellore. These radio stations will be dedicated to your service from today.
Nagaland Bidhan Sabhagi ahanba tangkhaki budget mifam ngasidagi hauduna tha asigi 12 fauba chatharagani mifam asida punna sitting manga laigani mifam asi Rajyapal Ajay Kumar Bhalagi vashan ga loinana audokani Mukhyamantri na Firiona Inglisingani kuntaru kuntare gi budget sabada thamgani Maharashtra gi Nagpur gi Rawalgaon de leiba SBL Energy Limited pokhai thaudokta Mioi tare sire taranipan hina sokle Maharashtra gi Mukhyamantri Devendra Fadnavis na social media da thagatpa waro lamada wafamasi phongdokibani Mukhyamantri na hai thaudok asigi matangda kumna thijingadabani aw mathaki mifam amasu ngasi pangthoklagani hairi Rashtrapati Draupadi Murmu Uparashtrapati CP Radhakrishnan amasung Pradhan Mantri Narendra Modi na thaudok asigi matangda awabu phongdoragli marangasida Pradhan Mantri Narendra Modi na Pradhan Mantri National Relief Fund dagi Lupa lak ani gi khati puron laikhidraba mioi singi imung manung da piragani haire asokpa singi oina lupa lising yankai tengbang lagani Chhattisgarh gi Mahasamund jila da nupi mapan yauna mawis tara manga ngarang khulai thadoktuna sarkar da changjarakiba mioi sing adu sarkar na lupa lak Humbudra humdrogi mana lauthokabra mioi singni sarkari pauna hai mawising aduna sangjarakpa matamda khulai tara mari yauraki masigi manungda AK-47 rifle awum SLR ani insas rifle ani .303 rifle mari 12 bore gun ama amasung atai automatic khulai sing yauri khulai thadoktuna sangjarakiba mawiski mioi sing adu Mahasamund division gi balamgir amasung burger matang sangnadagi thabak thorum kaya tawduna leirakpa mioi sing hairi ngasi pongba pause singi maroiba pausingi damak hauzik Ngangbam Amukhomba leire Amukhomba Thagachari Suni US Israel gi landada Iran gi Supreme Chief Ayatollah Khamenei sire Arafibu interim Supreme Leader Hakre haba Pawasi Shanghai Express Manipuri edition da banner headline tawduna phongli Pawasi ngasi phongba pause ya mada marui pawina phongnaba ure Chief Minister Yumnam Khepsana Imphal East District da Development Project ya sanga khre December tha phawbada lamlai dagi Thawbal dam jo lambi chemba loisinaba ya thang taw tha khre ba paw sanalibak ta an be headline tawri Pona from da athubada cabinet chaktholagani thabak sida CM gi sakti leite hebe yaroi haina deputy CM Losi Dikhona phongdokhi wafam ani suba headline tawri Rubber thabada umangchu semgat kani sel su paihan gani lomi amana lam hectare ama rubber thabada Nomada lupa lising ani chamangadi yamna live na tanmangam haiba paw amasu pawsi asigi inka kalam da phongli People's Chronicle da Khamenei kamdawna hatkhi haibagi wafam IDF na phongdoragli haiba paw ahanba headline tawri Pakistan da leiba US consulate ta thomjinaba honaba sing takthoknaba honaba da miui tara sire haiba paw amasu pawsi sida box item tawduna phongli Huyelan pawda ngasi numit jungba matungda governor AK Bala Imphal da halaklagani awatpa minister sing hapsin bagi wafam di checkmok laudri haina aham headline tawri koirenga airfield kannaba democratic oiba khongjangching changchellagani haiba paw amasu pawchi sida marui pawina phongli sarkarna rajya sida shanti hanjilaknaba akan mongda thabak paikhali haina deputy chief minister Dikhona phongdoki wafam ama Shanghai Express English edition da marui pawina phongli Deputy CM Losi Dikhoda honorary doctorate pikre ngasi Churachandpur chatuna Jomi Singha wari sanagadori heba paw naharugi thodangda marui pawina phongli Ganphiu Melda Khamenei sikhraba matungda Ayatollah Ali Reza Arafibu Iran gi interim supreme leader oina khankhre haina anisoba headline tawri Tamilung Times da Chief Minister Yumnam Khemsana tongan bar project sing changa khre haina ahan headline tawri Hills Hornbill Express da Manipur da gun license lobgi sang wangkhalagli haiba paw ama marui pawina phongli Manipur Mel da Chief Minister na tongan ma project ahum sanga khre haina ahan ba headline tawri Suni Thagachari Amukhomba arobeda maroiba paw amuk Security Force na thibo humgi thabak chathabada tongan ma lalolp singi mioi ahum phare Organic amasung natural farming gi lamda singthania oiba thabak tawgi damak Manipur gi longmi ani ikai khumnabu ulakre amasung Pradhan Mantri Narendra Modi ga Canada gi Pradhan Mantri Mark Carney ga ngasi Nai Delhi da awangba thaki mipam pangthoklagani pawroi jare